mayambu ahan makda warina chomgi maikadiki ikok nona taramna okshadi warina chomna ngasisu miyamgi damakta wari macha ama khudol tamjanaba aikhoina purga lakjari tabirsi aikhoina pujarakpa wari macha da thawai kauba ipu he miyoiba nahakna nomagi nahaki matik mayai ase kan khalakpana maram moraga khangningba hainingba siang yengningba kaya amada maram moraga ngasidi nasana nasagi na khongda singjingni yansil habaduni nasana nasabu mangnaba nasana nasabu amakana singthajanaba honai habaduni nahangna khaningluba nahangna hainingluba kaya aduna maram moraga ngasida nah kadi sarare nasana nasabu awaba pirabra thaudo asimak mani thoi amadi magi machanupa chauthoi makhoi nida thokiba thena kiba thaudokni matam kharagi mamangni nomagi nongalamdagi pungja amada yumamadagi miyosing loina kapna rakhi launa rakhi mangjare haduna mama aduna kanna kole mapa aduna su kolga kaplari asumna nongalamdagi matam aduda kapna launabagi khonjel sing du tabadagi yumthang nabada leiba miyosing sesin rakhi kaidore hanglaba matamdadi makhoi machanupa ado thaurini yalaga shireg leiba matawado changlakliba mising aduna su urami makhoisu kanna launaduna kapnari nupi angang sing aduna heli yamna kanna lauduna kapnaba makhoi myam changna thangthanaba honei thangthare adubu mari lamle kanba ngambagi thaunadi kari mata leitre doctor da pusi hadana leiba yumgi miyoi sing aduna hainai adubu pururabasu karimata kanaroi haduna amanina wa hainarli adubu nihaktang yorushi haduna makhoi marang tawduna doctor tamna puki adubu yoraba tungdasu nakhoina purakdibasidi asiba changana purakle masidi thawai yaudre haduna harakpadagi amukhana yumna puru laklai matamase khara ngalaklabani asumna siribu nupa masa adusu pakhang masani makhoi gele kai du maktada amaiba manithoi lei manithoi di matam masimasu makhoi khitang lapna yum oibanina pauta dabanina madi tumnari siribu yum adugi miyoi amakhak laktuna sumangda leptuna mama haduna yamna kanna karukli khonjel du tabadagi manithoi tumlamadagi hawgalai hong hangdore kaidawre yamna nganna kawba laklibadi haduna manithoina haiba matamda nupa aduna mama pauta bitribra mi leitaba yaure pakhang macha amkhak leitre wado harakpada manithoina kanagi imungnuni aduna halakpada nupa aduna khumi subolgi macha nupa aduni manithoina pakhang macha do leitre mama bu khara mukta kawbiru baita oina busu paw hari aduna harakpadagi manithoina khumi phare ai yam thor losilage aduga laklage kari none adubu yamna jamna gyan tana leibsu ui karam doribunune hojikani pakhang macha singase asumna kari gumba mahek ningmu thungdabaga asumna tawsi yam toina tawida ai lage chalamo manithoi masinda choron kaya ama londuna maninglomna changki aduga yamna thuna mai mek tathokduna irujaduna losinaba honai losillare phiengo busetuna tholamdai gi matamda magi machanapa sauthoisu mana korami pawkharami chauthoi hagulu hoi mi leitaba yaure asom mamangda mi siri hagulu ko hadana laurami asumna manithoi yamathun lai mayamadugi kapna launaba khonjel sing amadi barup mapang kaya am laktuna siribu nupadugi manakta magi asibak chang adu jeng siyaurari kaya amna ting thanari kaya amna kapnari manithoi su manakta ledare manithoi na sumlere madagi wakhalam lai ngasi sibu thangde natrani masidagi khangningbuduna manakta leiba amada siribu sikpung kya adwaida sibano haduna hangai matam masida nongalamdagi matam thingnabani haduna hai manithoi gi wakhal lai adu waragadi ngasi gi thangin numise chotino ki singani magi yalamba thori di yanbra phi di yanbra manakta leiba man khumi thori dani mama manithoi na magi yalamba thori dudi leiribra haduna wa hangama tamda leiri kanagoma singna makak pubu yaunakre manithoina maka amadi aigi thamo aisu makak amadi pami haduna hai nupaduna khakjagi mama haduna hairari
asumna mathau mangam taunanaba kudimak singado sem saba lorare hojikti turen mapanda mang tawkiba singadasu loire turen da asiba puthabu yaragani hadana pau pirakle masidagi turen maikai pangduna asiba chang ado purka lai matam ase ayuki pung nipalom taraka matamni asumna pakhang machadu ki asiba chang ado turen da purakle hojikti asiba tana mangjai mana kadi torubgi damakta kari nungai tabagi damakta asumna tholibana habdudi kanana su khangmudi nati asumna asiba chang ado poloiba hawkre matam asi manithoigi machano pa chawthoisu poloiba yawba lakpane mahangna poloiba yawraga leringai matam manithoidi thabak khara do losilangba tungda mahaksu yumlamda hannanaba atei khara mali hawba tarabsu chananaba sem cham matangni adubu hek mana maithong se leithokkiba matamdadi tureeladugi wangma maktadasu kanagumba ma sibagi poloibagi mathau mangam toribase manithoina urami madu ubadagi manithoi sing yaktang leptuna yengi wangma asomdasu mi leitaba yawboire asumna ngaktang yelaga karigumba wakhal amasu manithoina khanbagum tawi o ngasi gi thangi numil asida turen wangma asomda mi yani leitaba numisisu numit akanba numita thangi numisida aina matam kuina sahi asuk kuina ngairakpase aina ahalorba matam asida khakta masiga thodo ose thoklaba asumna manithoisi karigumba wakhal amada mangduna ngaktang wakhan kaya amdi khallari adubu khalluba tarabasu hojikti aisi ahal oirabanina karimata kanaroi habagi wakhal amada manithoise yum mai kai tamna panglakki manithoida karigumba kharadi adumak lotpadona tawrari machanapa chawthoidi lehori atai thona pharba nupa kaya amasu mafum asida lehoribani chawthoisu manaktuda sing semba humai humba khara yaromba tarabasu magi maithong asina hek leitholba matamdadi asom turel wangbadasu manaba muong mataw amada asiba poloibagi leiribase chawthoina hek urubani madu urubadagi chawthoina yamna munna yengduna asomdasu mi leitabagi poloibagi mathau mangam torine ngasise thangi numini ko numit akanba numisida turen wangma asomda mi siboire asumna chawthoji tumin cholamadagi wakhalam su mana lakki matam ama mana khara pilingai matamda mahaki mapabungna mangonda libikiba mangonda sabikiba warido mikup asida khangning ningsilapigi mataw ama chawthoida thokhirami masidagi aigi babungna engonda saki warido ngasigi numit ase chap chan hek thoida chahi kya gi mamangda mana liki warini adubu ngasidi tholare aibu siribase nupara nupira amthang khangning kheda karam tawne masidagi khangning mada helaba langtak naraba chawthoi ase manak tu leramdagi asom turen wang malomda tamna chakhirami asom wang malomda asibagi poloibi yawriba singadi manakta mana tamna chakhiladuna mi yamada wahangi siribasibu nupara nupira kayam ahalorage madam aduda nupa amana khumi ahal nate leisabi machane leisabi machane ba chawthoi wakalam su lakre asomda siribsina pakhang asomda siribsina leisabi chawthoi na mahangi karam don leidabano nupa aduna khumi naba kuirabanida adubu ngasidi magi matam lora male nongalamdai gi matamda leitabani chawthoi amukus tabada nongalamdai matamda yenguto asom turel wangmada mi asibi ko poloribasi ubri yengo nupa aduna yelaba tungda hari oi aidinga saina ukhrabani aina pauk dabada pakhang macha ma thori yalaga si hadan hai chawthoina khomi nongalamdai gi matamda leitabani thori yalaga leitabani aido asomlonggi asibagi yawba lakpani asomgi si ubadagi khaningbaduna lakpani ai chalage haramlaga chawthoise chakhirami nupa adusu tumille hore asomlomda asiba puloibadu yawrare adubu chawthoi masadu yamma langtaknare kariguma khara khaningwaduna mase leifam chafum khangdrabani poloiba loiraba tungda yumda loina kanakre yum yorlaba tungda su chawthoise kar tuminna phamnaga mangnaga leibani
ꯆꯥꯎꯊꯣꯏꯒꯤ ꯃꯄꯥ ꯃꯅꯤꯊꯣꯏ ꯑꯃꯥꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯃꯅꯤꯊꯣꯏꯅꯤ ꯃꯅꯤꯊꯣꯏꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯃꯍꯩ ꯑꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯈꯪꯍꯧꯁꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯃꯅꯤꯊꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯄꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯈꯔ ꯈꯔ ꯄꯨꯕ ꯑꯃꯗꯤ ꯃꯄꯥꯅ ꯇꯥꯛꯄꯤꯕꯁꯤꯅ ꯆꯥꯎꯊꯣꯏ ꯐꯖꯅ ꯍꯩꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯅꯤꯗ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯜꯂꯨꯕꯖꯥꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯦ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯃꯥꯅ ꯉꯥꯏꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯆꯥꯎꯊꯣꯏ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯈꯤ ꯋꯥꯔꯤ ꯂꯤꯈꯤ ꯃꯄꯥꯕꯨꯡꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯇꯝꯖꯔꯨꯕ ꯃꯥꯅ ꯍꯩꯖꯔꯨꯕ ꯃꯍꯩ ꯑꯗꯨꯗ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯃꯥꯅ ꯉꯥꯏꯖꯔꯛꯄ ꯃꯇꯝꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯗꯕ ꯊꯦꯡꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯎꯊꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯈꯪꯅꯤꯡꯕꯁꯤ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤꯕꯅꯤ ꯃꯄꯥꯕꯨꯡꯅ ꯁꯥꯈꯤꯕ ꯋꯥꯔꯤꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯀꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ ꯁꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯋꯥꯔꯤ ꯂꯩꯕ ꯃꯤꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯃꯥꯅ ꯁꯥꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯁꯤꯗꯒꯤꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯤꯕꯁꯤꯅ ꯄꯥꯈꯪꯅꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯁꯤꯔꯤꯕꯗꯨꯅ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯁꯨ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ ꯁꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯥꯎꯊꯣꯏꯅ ꯈꯪꯅꯤꯡꯕꯗ ꯍꯦꯛ ꯐꯥꯎꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯅꯥ ꯈꯪꯍꯟꯗ ꯀꯅꯥ ꯎꯍꯟꯗꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯁꯣꯟꯗꯨꯅ ꯀꯧꯔꯒꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯆꯨꯝꯕ꯭ꯔꯥ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯗꯨꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯋꯥꯔꯤꯔ ꯍꯥꯏꯕꯗꯣ ꯃꯥꯅ ꯈꯪꯅꯤꯡꯕꯗꯨꯅ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯍꯦꯛ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯀꯅꯥ ꯊꯣꯛꯅꯗ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯁꯦ ꯂꯣꯟꯅ ꯍꯧꯒꯠꯂꯛꯈꯤ ꯆꯥꯎꯊꯣꯏꯅ ꯂꯣꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝꯅꯤ ꯆꯥꯎꯊꯣꯏ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯔꯤꯃꯇ ꯇꯥꯍꯧꯗꯕꯅꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯔꯔꯦ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃꯁꯨ ꯃꯥꯅ ꯄꯥꯏꯔꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗꯨꯅ ꯂꯩꯔꯛ ꯃꯆꯤꯜ ꯑꯗꯨ ꯌꯧꯔꯔꯦ ꯂꯩꯔꯛꯂꯣꯝꯗ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯟ ꯀꯥꯡꯁꯤꯡ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯆꯥꯎꯊꯣꯏꯅ ꯇꯥꯗ꯭ꯔꯕꯅꯤ ꯃꯁꯤꯒꯨꯝꯕ ꯀꯅꯥ ꯆꯠꯅꯗ꯭ꯔꯕ ꯀꯅꯥ ꯊꯣꯛꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯥꯎꯊꯣꯏꯅ ꯇꯟꯖꯥ ꯑꯁꯤ ꯉꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯁꯨꯝ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕꯗ ꯄꯥꯏꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯂꯩꯔꯛ ꯃꯆꯥꯁꯤꯡꯗ ꯌꯦꯡꯉꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤ ꯀꯅꯥ ꯎꯗꯅꯕ ꯃꯤ ꯀꯅꯥ ꯈꯪꯗꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇꯦ ꯈꯜꯂꯨꯕꯅꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯅꯖꯕ ꯀꯌꯥ ꯑꯗꯨꯅ ꯄꯥꯈꯠꯄꯗꯨꯅ ꯃꯥꯅ ꯀꯣꯏꯔꯦꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯑꯀꯤꯕꯗꯤ ꯀꯔꯤꯃꯇ ꯂꯩꯇꯦ ꯃꯗꯨꯁꯤꯡꯗꯨꯗꯤ ꯊꯣꯛꯂꯛꯎ ꯂꯥꯟꯊꯦꯡꯅꯔꯒ ꯌꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯤꯛꯇꯛ ꯇꯧꯕ ꯇꯣꯔꯆꯂꯥꯏꯠ ꯃꯆꯥꯗꯣ ꯄꯤꯠ ꯀꯥꯞꯇꯨꯅ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯁꯨ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯃꯪꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯆꯥꯎꯊꯣꯏ ꯑꯁꯦ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯐꯝꯊꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯣꯡꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯊꯥꯗꯣꯛꯅꯕ ꯃꯥꯅ ꯃꯅꯥ ꯑꯁꯤꯗ ꯊꯝꯂꯔꯤ ꯊꯥꯡ ꯃꯆꯥ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯏ ꯃꯈꯥꯗ ꯂꯩ ꯈꯔ ꯆꯤꯡꯂꯔꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯔꯤ ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯇꯤ ꯑꯃꯥꯏꯕꯅꯤ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯔꯣꯏ ꯈꯔꯒꯤ ꯃꯅꯤꯟꯗꯤ ꯑꯗꯨꯃꯛ ꯆꯥꯎꯊꯣꯏꯗ ꯐꯪꯉꯤ ꯐꯪꯂꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯆꯥꯎꯊꯣꯏ ꯅꯠꯇꯦ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯁꯤꯗꯃꯛ ꯄꯣꯂꯣꯏꯈ꯭ꯔꯤꯕ ꯉꯁꯤ ꯐꯨꯝꯈ꯭ꯔꯤꯕ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯄꯥ ꯑꯗꯨ ꯃꯥꯅ ꯂꯥꯛꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯍꯣꯒꯥꯏꯔꯝꯃꯤ
ꯃꯥꯅ ꯑꯁꯨꯝꯅ ꯍꯣꯒꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄꯗ ꯀꯔꯤꯒꯨꯝꯕꯗ ꯀꯞꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜ, ꯀꯔꯤꯒꯨꯝꯕꯗ ꯅꯥꯍꯦꯕ ꯃꯥꯟꯕ, ꯀꯔꯤꯒꯨꯝꯕꯗ ꯅꯣꯛꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯏ꯫ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯂꯦꯟ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯏꯔꯪ ꯏꯔꯪ ꯂꯪꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯎꯊꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯈꯧꯗꯦꯝꯗꯨꯅ ꯑꯦꯝ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯁꯔꯨ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯣꯒꯥꯏꯔꯛꯄꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯐꯖꯅ ꯍꯣꯒꯥꯏꯕ ꯃꯇꯝꯗꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯊꯦꯡꯅꯕꯗꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯗꯣ ꯃꯥꯅ ꯂꯧꯊꯣꯛꯅꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯅꯕꯒꯤ ꯃꯑꯣꯡꯗ ꯐꯖꯅ ꯃꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯥꯎꯊꯣꯏꯁꯦ ꯂꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯨꯝꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗꯁꯨ ꯃꯥꯅ ꯐꯝꯊꯔꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯑꯁꯣꯝꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ, ꯑꯀꯤꯕ ꯅꯥꯍꯦꯕ ꯈꯣꯟꯖꯦꯜꯁꯤꯡ ꯆꯥꯎꯊꯣꯏꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯧꯗꯦꯝꯕ, ꯈꯨꯕꯥꯛ ꯈꯨꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯅ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤꯁꯨ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯪꯅꯔꯦ꯫ ꯃꯗꯨ ꯐꯪꯕꯗꯒꯤ ꯆꯥꯎꯊꯣꯏ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯧꯊꯣꯛꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯃꯥꯅ ꯐꯖꯅ ꯇꯩꯁꯤꯜꯂꯒ ꯊꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯅꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤꯕ ꯁꯔꯨ ꯃꯆꯦꯠ ꯑꯅꯤ ꯑꯁꯤ ꯄꯨꯗꯨꯅ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯈꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯥꯎꯊꯣꯏꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯁꯔꯨ ꯃꯆꯦꯠ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯑꯉꯝꯕ, ꯃꯥꯒꯤ ꯍꯩꯖꯕ ꯊꯥꯛꯇ ꯃꯍꯩ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯅꯤ ꯑꯁꯦ ꯀꯧꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯍꯥꯟꯕ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯇꯦ, ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯩ ꯀꯟꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯪꯊꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯕ ꯃꯇꯝꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯥꯛ ꯑꯁꯤꯗ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯆꯥꯎꯊꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕꯅꯤ꯫ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯩꯔꯛꯄ, ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯄ ꯍꯧꯔꯔꯦ ꯍꯥꯏꯕꯁꯦ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯊꯥꯖꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯃꯥꯒꯤ ꯃꯅꯥꯛꯃꯛꯇꯗ ꯂꯦꯞꯂꯝꯂꯦ꯫ ꯃꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯑꯩꯅ ꯇꯧꯖꯕ, ꯑꯩꯅ ꯁꯣꯟꯖꯕꯁꯦ ꯉꯝꯗꯤ ꯉꯝꯂꯕ ꯑꯣꯏꯔꯦ, ꯌꯥꯗꯤ ꯌꯥꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯅꯤꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ꯫ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯁꯤꯕꯨ ꯎꯕꯗ ꯆꯥꯎꯊꯣꯏꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯅ ꯆꯥꯎꯊꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯆꯥꯎꯊꯣꯏꯅ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯅꯕꯥꯅꯤꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤ꯫ ꯅꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯅꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯃꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯉꯥꯡꯅꯣꯛꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏꯅ ꯍꯥꯏ, ꯈꯪꯂꯣꯏ, ꯅꯕꯥꯅꯤꯗꯤ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯂꯩꯕ, ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕꯗꯒꯤ, ꯑꯩꯅ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯀꯧꯕꯅꯤ꯫ ꯅꯕꯥꯅꯤ ꯑꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯌꯥꯝ ꯉꯛꯄꯒꯤ ꯃꯇꯧꯗꯁꯨ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯥꯏ, ꯅꯕꯥꯅꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯀꯟꯈ꯭ꯔꯕ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯔꯤꯕꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯂꯩ꯫ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯅ ꯅꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯧꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯀꯧꯔꯛꯀꯅꯤ꯫ ꯑꯗꯨꯒ
ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯑꯩꯅ ꯎꯍꯟꯒꯅꯤ ꯑꯩꯒꯤ ꯍꯩꯖꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯎꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ ꯑꯅꯤꯁꯦ ꯀꯛꯆꯥꯅꯕꯒꯤ ꯃꯇꯧꯗ ꯌꯦꯡꯂꯔꯤ ꯉꯁꯤꯒꯤꯗꯤ ꯅꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯍꯜꯂꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯅꯤ ꯑꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯜꯂꯒ ꯂꯥꯛꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯅꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯪꯕꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯐꯠ ꯑꯣꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯥꯈꯪ ꯃꯆꯥꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯊꯋꯥꯏ ꯑꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯂꯦ ꯃꯗꯨ ꯎꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯂꯨꯔꯦ ꯅꯕꯥꯅꯤꯗꯤ ꯀꯔꯤꯒꯤ ꯑꯩꯒ ꯇꯨꯡ ꯏꯜꯂꯤꯕꯅꯣ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯍꯥꯏ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯂꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯨꯊꯣꯛꯄꯗꯤ ꯉꯝꯂꯣꯏ ꯃꯇꯝ ꯈꯔꯁꯤ ꯑꯩꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯅꯕꯥꯅꯤꯒ ꯄꯨꯟꯒꯅꯤ ꯅꯕꯥꯅꯤꯒ ꯄꯨꯟꯕ ꯃꯇꯝꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯍꯥꯏꯒꯦ ꯈꯨꯜꯂꯛꯇꯗꯤ ꯃꯗꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯅꯤꯁꯦ ꯊꯥꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯈꯤꯔꯝꯃꯤ ꯃꯇꯝ ꯄꯨꯡꯖꯥꯁꯦ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯝꯂꯦ ꯆꯥꯎꯊꯣꯏ ꯂꯣꯟꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯈꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯇꯃꯛ ꯂꯤꯈꯤꯕꯅꯤ ꯊꯋꯥꯏ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯊꯋꯥꯏ ꯑꯅꯤꯁꯤꯕꯨꯗꯤ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯕ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯀꯧꯕꯗꯤ ꯉꯝꯂꯦ ꯑꯁ ꯄꯥꯕꯨꯡꯅ ꯀꯔꯝꯅ ꯍꯪꯒꯅꯤ ꯍꯣꯏꯗ ꯄꯥꯕꯨꯡꯒꯤ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯄꯥꯔꯒ ꯑꯩꯅ ꯃꯑꯣꯡꯗ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯁꯦ ꯋꯥꯈꯜ ꯑꯁꯤ ꯃꯣꯟ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯥꯁꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯁꯤꯗꯁꯨ ꯆꯥꯎꯊꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯅꯤꯁꯤ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯄꯨꯊꯣꯛꯂꯒ ꯅꯈꯣꯏꯗ ꯇꯥꯍꯟꯒꯅꯤ ꯅꯈꯣꯏꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯂꯤꯒꯅꯤ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯑꯩꯅ ꯇꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯥꯎꯊꯣꯏꯅ ꯐꯥꯊꯔꯒ ꯊꯝꯂꯔꯤ ꯆꯥꯎꯊꯣꯏꯁꯨ ꯃꯈꯣꯏꯗ ꯁꯨꯝꯅ ꯐꯥꯊꯗꯕꯗꯤ ꯌꯥꯗꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯄꯥꯕꯨꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯉꯁꯤꯒꯤ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯂꯣꯟꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯄꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯉꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯅꯤꯁꯤꯕꯨ ꯀꯧꯕꯅꯤꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯦ ꯑꯗꯨꯝ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯑꯗꯨꯃꯛ ꯍꯥꯏꯔꯔꯤ ꯆꯥꯎꯊꯣꯏꯅ ꯐꯥꯊꯔꯒ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ ꯆꯥꯎꯊꯣꯏꯁꯦ ꯃꯄꯥꯕꯨꯡꯗ ꯍꯪꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯇꯣꯏꯅ ꯆꯠꯂꯔꯣꯏ ꯐꯖꯅ ꯈꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯦ ꯆꯥꯎꯊꯣꯏ ꯍꯦꯛ ꯆꯠꯂꯨꯗꯕꯅꯤ ꯆꯥꯎꯊꯣꯏꯅ ꯇꯨꯔꯦꯟ ꯈꯣꯡꯅ ꯆꯠꯈꯤꯗ꯭ꯔꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯁꯦ ꯆꯥꯎꯊꯣꯏꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯂꯥꯛꯈꯤꯔꯝꯃꯤ ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝ ꯅꯠꯇꯦ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯈꯤꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯇꯤꯗꯤ ꯍꯌꯦꯡ ꯁꯣꯟꯒꯗꯕꯅꯤ ꯑꯁꯇꯤ ꯌꯧꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯗꯣꯝꯗ ꯂꯥꯛꯈꯤꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯀꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯪꯒꯣꯜꯗ ꯃꯈꯣꯏ ꯃꯤ ꯈꯔ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯌꯥꯎꯅꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯉꯜꯂꯤꯕꯅꯤꯅ ꯃꯤ ꯀꯌꯥ ꯀꯟꯅ ꯂꯥꯛꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯑꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯍꯥꯟꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯌꯨ ꯈꯔ ꯊꯛꯂꯨꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯍꯤꯡ ꯌꯥꯔꯛꯅꯕꯒꯤ ꯋꯥꯔꯤꯁꯤꯡ ꯁꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕꯗꯣ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯔꯔꯤ
ꯃꯈꯣꯏꯅꯗꯤ ꯎꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯇꯥꯔꯔꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯎꯅꯕ ꯊꯦꯡꯅꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯍꯤꯡ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝꯗꯅ ꯊꯋꯥꯏ ꯑꯁꯤꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯃꯥꯒꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯂꯥꯛꯇꯨꯅ ꯆꯥꯎꯊꯣꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯔ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡ ꯃꯌꯥ ꯑꯁꯤꯗ ꯃꯥꯅ ꯂꯦꯞꯄ ꯃꯇꯝꯗ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯍꯨꯏꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯔꯕ꯭ꯔꯥ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯒꯠꯂꯛꯏ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯀꯔꯤꯒꯨꯝꯕꯗꯅ ꯀꯞꯄ ꯅꯥꯍꯦꯕꯒꯤ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯛꯂꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣꯅꯦ ꯍꯨꯏꯁꯤꯕꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯏꯗ ꯍꯥꯏꯗꯨꯅ ꯍꯨꯏꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯇꯥꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯆꯤꯡꯅꯕ ꯑꯍꯜ ꯑꯃꯗꯤ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯕꯨ ꯂꯩꯕꯅꯣꯅꯦ ꯀꯅꯥ ꯆꯠꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯁꯤꯗꯅ ꯊꯋꯥꯏ ꯑꯁꯤ ꯑꯁꯣꯝ ꯁꯪꯒꯣꯏ ꯃꯇꯥꯏ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩ ꯁꯪꯒꯣꯏ ꯃꯇꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯨꯏꯁꯤꯡ ꯑꯗꯣ ꯂꯥꯛꯏ ꯑꯗꯨꯒ ꯒꯧ 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 ꯀꯟꯅ ꯈꯣꯡꯏ ꯃꯁꯤꯒꯤ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯀꯟꯅ ꯎꯔꯥꯏꯔꯤꯕ ꯃꯇꯝꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕ ꯑꯗꯨꯒ ꯃꯅꯤꯊꯣꯏꯁꯨ ꯇꯨꯝꯗ꯭ꯔꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯝꯂꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯒ ꯂꯩꯕ ꯃꯇꯝꯅꯤ ꯍꯨꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯈꯣꯡꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯂꯥꯛꯂꯦ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯂꯥꯏꯇ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯅꯤꯊꯣꯏꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯈꯧꯗꯦꯝꯂꯗꯨꯅ ꯃꯪꯒꯣꯜ ꯑꯃ ꯊꯣꯔꯛꯅꯕ ꯍꯣꯠꯅꯩ ꯃꯅꯤꯊꯣꯏ ꯊꯣꯔꯛꯄꯒꯤ ꯁꯥꯎꯝ ꯑꯁꯤ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯋꯥꯏ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯆꯨꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯅꯤꯊꯣꯏꯁꯨ ꯃꯥꯒꯤ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯥꯏꯔꯞꯇꯪ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯗꯨꯅ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯃꯅꯤꯊꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯤ ꯄꯟꯊꯗꯦ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯆꯤꯟꯂꯣꯝꯗ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯆꯤꯟꯂꯣꯝꯗ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯁꯤꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯐꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯊꯣꯏ ꯈꯔ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒꯤ ꯁꯥꯎꯝꯅꯣꯅꯦ ꯂꯥꯛꯂꯤꯕꯁꯤꯕꯣ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔꯝꯂꯒ ꯃꯅꯤꯊꯣꯏ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯥꯎꯊꯣꯏꯕꯨ ꯊꯦꯡꯅꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯁꯦ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯪꯒꯣꯏ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯋꯥꯏ ꯑꯁꯤ ꯆꯪꯂꯛꯄꯅꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯈꯣꯏ ꯃꯤ ꯈꯔ ꯑꯃꯗꯤ ꯇꯨꯝꯂꯒ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯣꯀꯥ ꯁꯥꯟꯅꯕ ꯈꯔ ꯑꯃꯅ ꯖ꯭ꯋꯥꯔ ꯆꯦ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯔꯤ ꯃꯩ ꯈꯔ ꯊꯥꯟꯗꯨꯅ ꯃꯆꯤꯗ ꯐꯝꯅꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯅꯥꯛꯁꯤꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯔ ꯐꯤ ꯄꯥꯛꯅ ꯄꯥꯛꯅ ꯈꯜꯂꯒ ꯊꯝꯂꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯐꯝꯅꯔꯤꯉꯩ ꯊꯋꯥꯏ ꯑꯁꯤꯅ ꯐꯤ ꯑꯗꯨ ꯈꯜꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯐꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯐꯤꯁꯤꯡ ꯑꯗꯣ ꯈꯔ ꯃꯁꯥꯅ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯗꯅ ꯃꯤ ꯑꯃꯅ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯧꯗ ꯍꯥꯏꯗꯣꯔꯛꯄꯅꯤ ꯆꯦ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯁꯨꯝꯅ ꯆꯦ ꯊꯥꯔꯝꯕꯗꯒꯤ ꯐꯤ ꯍꯥꯏꯗꯣꯔꯛꯏ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯍꯥꯏꯗꯣꯛꯂꯝꯕ ꯐꯤ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ ꯃꯥꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯣ ꯊꯋꯥꯏ ꯑꯣꯏꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯎꯕꯗꯒꯤ ꯃꯥꯅ ꯍꯥꯏꯗꯣꯛꯂꯝꯕ ꯐꯤ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯊꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯥꯟꯅꯔꯔꯦ ꯑꯃꯨꯛꯀꯁꯨ ꯐꯤ ꯑꯗꯣ ꯃꯥꯅ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯕꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯧ ꯑꯁꯤ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯧꯒ ꯃꯥꯟꯅꯗꯅ ꯇꯁꯦꯡꯅ ꯃꯤ ꯑꯃꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯧꯒ ꯃꯥꯟꯅꯕ ꯃꯇꯧ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯣ ꯆꯦ ꯊꯥꯔꯝꯕꯗꯒꯤ ꯌꯥꯝ ꯅꯛꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯈ꯭ꯔꯦ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯌꯦꯡꯕꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯅꯥꯀꯟꯗ ꯂꯩꯕ ꯑꯃꯅ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯀꯗꯥꯏꯗꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯌꯦꯡꯉꯨꯇꯨ ꯐꯤ ꯑꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯐꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯣꯛꯂꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈꯤꯕꯒꯤ ꯃꯇꯧꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯐꯤ ꯑꯗꯨ ꯂꯦꯡꯕꯗꯨꯗꯤ ꯎꯏ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯐꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯗꯨꯅ ꯍꯥꯏ ꯑꯁ ꯅꯪꯒꯤ ꯈꯔ ꯄꯥꯏꯁꯤꯟꯕꯒ ꯅꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕꯤꯗ ꯍꯧꯔꯕ꯭ꯔꯥ ꯅꯨꯡꯁꯤꯠ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ
नुपादुना हाय नुक्सिना नते नुक्सिना हाइदोकपदि फी असे मफम खुदिमक्ता लोइना हाइदोकदबने मसिदि मतेक अमखक्तंग हाइदोरकपने अस ꯑꯩꯒꯤ ꯃꯤꯠꯁꯤꯡꯗ ꯎꯔꯤꯕꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯗꯨꯅ ꯑꯁ ꯀꯔꯤꯃꯠꯇ ꯈꯟꯅꯨꯁꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯦ ꯋꯥꯗꯨ ꯇꯥꯕꯗꯨꯅ ꯑꯃ ꯅꯨꯄꯥꯗꯨꯁꯨ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯕ ꯅꯠꯇꯦ ꯐꯥꯎꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯇꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯌꯦꯜꯂꯛꯄ ꯃꯇꯝꯗꯤ ꯑꯃ ꯅꯨꯄꯥꯗꯨꯅꯁꯨ ꯎꯔꯨꯔꯦ ꯁꯛꯇꯝ ꯑꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯂꯤꯕ ꯐꯤꯗꯨꯗꯤ ꯃꯥꯅ ꯎꯕꯅꯤ ꯃꯗꯨ ꯎꯕꯗꯒꯤ ꯐꯤ ꯑꯗꯨꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯥꯏꯔꯝꯕ ꯆꯦ ꯑꯗꯨ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯟꯅꯕ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯏꯃꯥ ꯐꯥꯎꯕ ꯂꯥꯎꯈꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯈꯔ ꯈꯔ ꯇꯨꯝꯕ ꯍꯧꯔꯝꯕ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯇꯩꯁꯨ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯄꯪꯆꯣꯡꯅ ꯆꯣꯡꯂꯛꯈꯤ ꯑꯃꯒ ꯑꯃꯒ ꯇꯥꯁꯤꯟꯅꯈꯤ ꯈꯪꯗꯕꯅꯤꯅ ꯑꯃꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯈꯜꯂꯤꯕ ꯐꯤ ꯑꯁꯤ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯕ ꯉꯝꯗꯕꯅꯤꯅ ꯑꯁ ꯅꯨꯡꯁꯤꯅ ꯂꯦꯡꯕꯒꯤꯁꯨ ꯅꯈꯣꯏꯁꯤꯃ ꯍꯥꯏꯕ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅꯦ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏ ꯊꯣꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯅꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅꯦ ꯏꯃꯥꯟꯅꯕꯗꯤ ꯌꯥꯝꯅ ꯐꯕꯅꯤꯅꯦ ꯑꯁꯨꯝꯅ ꯇꯝꯅꯒꯗꯕ ꯅꯠꯇꯦꯅꯦ ꯑꯁ ꯅꯈꯣꯏꯁꯤꯃ ꯍꯥꯏꯗꯨꯅ ꯑꯃꯅ ꯋꯥ ꯀꯟꯅ ꯍꯥꯏꯔꯛꯏ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯞꯂꯝꯕ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝꯗꯨꯅ ꯂꯥꯎꯅꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯀꯤꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯅꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯇꯨꯗꯨ ꯋꯥꯈꯜꯅ ꯑꯣꯏꯅꯦꯕ ꯅꯕꯥꯅꯤ ꯁꯤꯃ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯕꯨ ꯉꯥꯡꯕꯤꯔꯝꯃꯤ ꯑꯅꯤꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯍꯧꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯦ ꯃꯈꯣꯏ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕ ꯌꯥꯝꯅ ꯀꯤꯈꯤꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯆꯥꯎꯊꯣꯏꯕ ꯃꯥꯅ ꯉꯥꯏꯕꯅꯤ ꯍꯨꯝꯅꯤ ꯑꯁꯦ ꯂꯥꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯏꯔꯥꯡꯕꯗꯨꯅ ꯃꯥꯅ ꯈꯨꯜꯂꯛ ꯑꯁꯣꯝꯗ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒꯤ ꯑꯁꯇꯤ ꯁꯣꯟꯈ꯭ꯔꯦ ꯑꯁꯇꯤ ꯃꯇꯨꯡꯗꯁꯨ ꯆꯥꯎꯊꯣꯏꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕꯗꯣ ꯊꯤꯕ ꯐꯪꯗꯕ ꯅꯩꯅꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯇꯨꯔꯦꯟ ꯈꯣꯡꯂꯣꯝꯗ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯇꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯨ ꯄꯨꯊꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯆꯠꯈꯤꯗꯕꯗꯨꯗꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯑꯗꯨꯃꯛ ꯇꯧꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯌꯥꯗ ꯉꯥꯡ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ ꯁꯪꯒꯣꯏ ꯃꯌꯥꯗꯁꯨ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯃꯥ ꯂꯥꯛꯄꯒꯤ ꯁꯧꯝ ꯑꯁꯦ ꯍꯦꯛ ꯐꯪꯕꯒ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯈꯣꯡꯏ ꯂꯩꯔꯛ ꯑꯗꯣꯝꯗꯁꯨ ꯍꯨꯏꯁꯤꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯍꯤꯡ ꯂꯩꯔꯛꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯖꯕꯅꯤ ꯃꯥꯅ ꯌꯦꯡꯕꯒꯤ ꯃꯥꯅ ꯐꯤ ꯑꯇꯣꯞꯄꯒꯤ ꯁꯧꯝꯁꯤꯡ ꯑꯁꯦ ꯑꯁꯇꯤ ꯌꯧꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯗꯨꯒ ꯃꯥꯟꯅꯅ ꯃꯇꯨꯡꯗꯁꯨ ꯈꯔ ꯊꯦꯡꯅꯕꯁꯦ ꯑꯗꯨꯃꯛ ꯍꯧꯔꯤ ꯑꯗꯨꯕꯨ ꯀꯤꯒꯟ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯃꯁꯤꯒꯨꯝꯕꯁꯦ ꯎꯔꯤꯕ ꯑꯇꯩꯅꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯃꯥꯟꯅꯕꯗꯨꯒꯤ ꯊꯋꯥꯏꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯩ ꯑꯁꯨꯝꯅ ꯊꯧꯔꯤꯅ ꯀꯧꯕꯁꯦ ꯇꯝꯅꯩꯁꯨ ꯍꯥꯏꯕꯅꯤ ꯑꯁ ꯈꯪꯗꯦ ꯃꯥꯒꯤ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯊꯨꯒꯥꯏꯗꯦ ꯎ ꯈꯛꯇꯃꯛ ꯂꯧꯊꯣꯛꯂꯒ ꯇꯣꯛꯏ ꯃꯁꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯁ ꯋꯥꯈꯜꯁꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯂꯩꯒꯗꯕꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅꯤ ꯑꯁ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯌꯩꯔꯛꯄ ꯌꯥꯎꯔꯔꯣꯏ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥ ꯍꯥꯏꯅꯔꯛꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯊꯦꯝꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯅꯤꯅꯦ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯠꯇꯦ ꯅꯕꯥꯅꯤ ꯈꯛꯇꯗ ꯎꯔꯒ ꯑꯩꯈꯣꯏꯅ ꯎꯗꯕꯕꯨ ꯌꯥꯕ꯭ꯔꯕ ꯐꯤ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯌꯩꯕꯗꯨꯗꯤ ꯐꯤ ꯍꯥꯏꯗꯣꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯩꯁꯨ ꯂꯩꯇꯕꯗ ꯅꯈꯣꯏꯅ ꯑꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯤꯌꯣꯟ ꯁꯣꯟꯃꯜꯂꯤ ꯅꯈꯣꯏ ꯌꯥꯝꯅ ꯀꯤꯃꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯉꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯕꯗꯨꯅ ꯂꯥꯎ ꯁꯪꯒꯣꯏ ꯑꯁꯤ ꯃꯄꯥꯟꯂꯣꯝ ꯊꯣꯛꯁꯤ ꯂꯥꯎ ꯌꯦꯡꯁꯤ ꯂꯥꯎꯅꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯣꯝꯗ ꯂꯩꯔꯛ ꯃꯆꯤꯜ ꯑꯗꯣꯝꯗꯁꯨ ꯃꯈꯣꯏꯅ ꯌꯦꯡꯅꯔꯤ ꯇꯨ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ
ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯕꯅꯤ ꯇꯨ ꯇꯝꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯊꯤ ꯐꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯇꯧꯕ ꯌꯥꯔꯕꯅꯤ ꯇꯨ ꯀꯩꯁꯨꯝ ꯂꯩꯇꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯛ ꯑꯗꯣ ꯃꯝꯅꯒ ꯃꯝꯕꯅꯤ ꯂꯩꯔꯛꯁꯤꯡ ꯑꯗꯨꯗ ꯕ꯭ꯂꯕ ꯃꯩꯉꯥꯟꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯟꯗꯕꯅꯤꯅ ꯃꯝꯕꯁꯤꯗ ꯃꯈꯣꯏꯗꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯂꯩ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯇꯁꯦꯡꯅ ꯊꯋꯥꯏ ꯊꯣꯛꯂꯕ ꯇꯁꯦꯡꯅ ꯇꯝꯅꯕ ꯇꯥꯔꯕꯗꯤ ꯀꯔꯥꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯕꯁꯨ ꯃꯗꯨꯒꯤ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯑꯗꯨ ꯎꯏ ꯍꯥꯏꯅꯕꯅꯤ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯍꯦꯛ ꯀꯥꯞꯇꯨꯅ ꯃꯀ꯭ꯔꯥꯡꯂꯣꯝꯗ ꯃꯍꯥꯛꯁꯦ ꯃꯉꯣꯟꯗ ꯇꯤꯡꯈꯠꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯟꯅꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯌꯥꯎꯔꯝꯂꯤꯕꯁꯦ ꯃꯥꯅ ꯎꯔꯨꯕꯅꯤ ꯃꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯌꯦꯡꯂꯝꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯥꯁꯦ ꯌꯨꯡꯊꯔꯒ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯀꯤꯔꯤꯕꯁꯦ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯑꯇꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯀꯤꯕ ꯑꯅꯤꯗꯨꯁꯨ ꯁꯥꯊꯤꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯗꯨꯁꯨ ꯑꯆꯨꯝꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯍꯥꯏꯅꯔꯛꯏ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯪꯀꯣꯟꯗ ꯀꯣꯟꯁꯤꯟꯅꯈ꯭ꯔꯦ ꯊꯧꯅꯥ ꯈꯔ ꯍꯦꯟꯅ ꯐꯕ ꯀꯤꯒꯟ ꯆꯥꯎꯗꯕ ꯃꯈꯣꯏ ꯃꯤ ꯑꯃꯅꯤ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯊꯥꯖꯗꯕꯗꯒꯤ ꯑꯁ ꯅꯪꯒꯤꯗꯨ ꯑꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯗꯨꯅ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯅꯪꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯃꯈꯣꯏꯒꯤ ꯂꯥꯎꯅꯕ ꯃꯔꯛ ꯑꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯗꯕꯗꯒꯤ ꯇꯨ ꯂꯩꯁꯨ ꯂꯩꯇꯕꯗ ꯅꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯈꯣꯏ ꯑꯣꯏꯗ ꯄꯥꯗ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯪꯒꯣꯏ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯂꯦꯛꯅꯕ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯅꯤꯊꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯃꯍꯥꯛ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯦ ꯉꯥꯁꯪꯗ ꯂꯩꯔꯨꯒꯦ ꯉꯥꯁꯪꯗ ꯊꯕꯛꯁꯤꯡ ꯑꯗꯣ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯒꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯁꯣꯔꯥꯠ ꯑꯗꯣ ꯅꯪꯅ ꯈꯔ ꯆꯠꯂꯨ ꯅꯍꯥꯛꯅ ꯁꯣꯔꯥꯠ ꯑꯗꯣ ꯐꯖꯅ ꯌꯥꯎꯎ ꯐꯖꯅ ꯃꯊꯧ ꯇꯧ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯑꯗꯨꯒ ꯃꯅꯤꯊꯣꯏꯗꯤ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯊꯣꯏꯅ ꯑꯁꯨꯝꯅ ꯉꯥꯁꯪꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯊꯣꯏꯒꯤ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯄꯥꯅꯅꯕ ꯈꯪꯅꯅꯕ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯊꯋꯥꯏ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯉꯝꯗꯕꯗꯨꯅ ꯇꯨꯔꯦꯟ ꯈꯣꯡꯗ ꯆꯠꯂꯨꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯝꯗꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯥꯠꯂꯒ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯠ ꯌꯧꯒꯗꯕ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯃꯤꯁꯤꯡꯅ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯛ ꯑꯁꯣꯝꯗ ꯍꯟꯗꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕ ꯅꯨꯄꯥꯗꯣ ꯇꯝꯅꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯊꯣꯛꯂꯤ ꯍꯥꯏꯕꯁꯤ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ ꯋꯥ ꯂꯥꯎꯅꯗꯨꯅ ꯍꯥꯏꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏꯁꯨ ꯇꯥꯔꯕꯅꯤ ꯆꯥꯎꯊꯣꯏꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯃꯍꯥꯛꯅ ꯃꯄꯥꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯅꯤꯡꯂꯨꯕ ꯀꯌꯥ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯧꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯆꯠꯇꯕꯗꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯜꯂꯒ ꯂꯩꯔꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯝꯅꯔꯦ ꯑꯁꯣꯝ ꯇꯨꯔꯦꯟ ꯋꯥꯡꯃꯗꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕꯗꯨ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯃꯥꯅ ꯀꯧꯊꯣꯛꯂꯨꯕ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃꯗꯤ ꯅꯟꯕ ꯍꯧꯔꯔꯦ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯆꯥꯎꯊꯣꯏꯁꯨ ꯁꯣꯔꯥꯠ ꯌꯧꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈꯤꯗꯕ ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈꯤꯕꯒꯤ ꯃꯇꯧ ꯑꯃꯗꯅꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯂꯥꯛꯇꯨꯅ ꯃꯥꯅ ꯂꯦꯞꯂꯝꯕ ꯃꯥꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯁꯥꯎꯐꯝ ꯐꯈꯤꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏ ꯉꯁꯤꯗꯤ ꯃꯤ ꯑꯃꯅꯤ ꯂꯥꯏꯀꯟꯅꯕ ꯌꯥꯎꯔꯛꯈꯤ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯈꯤ ꯎꯔꯨꯕꯗꯒꯤ ꯄꯥꯈꯠꯈꯤꯕ ꯏꯄꯥꯏꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯏꯀꯟꯅꯕ ꯇꯧꯔꯛꯈꯤ
ꯂꯥꯏꯀꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯀꯟꯅꯕꯗꯤ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯅꯤ ꯃꯅꯤꯊꯣꯏ ꯂꯩꯇꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯕꯨ ꯑꯣꯏꯅ ꯀꯧꯕꯅꯤ ꯆꯥꯎꯊꯣꯏ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ ꯆꯥꯎꯊꯣꯏꯅ ꯌꯦꯡꯉ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯀꯟꯅꯔꯤꯕ ꯀꯌꯥ ꯑꯗꯨꯕꯨꯗꯤ ꯐꯍꯟꯕꯗꯤ ꯉꯝꯂꯔꯦ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯊꯋꯥꯏ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯏꯜꯂꯒ ꯂꯩꯔꯦ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯦ ꯍꯥꯏꯕꯁꯦ ꯆꯥꯎꯊꯣꯏꯅ ꯈꯪꯉꯤ ꯆꯥꯎꯊꯣꯏꯅ ꯃꯤ ꯑꯃꯃꯨꯛ ꯐꯍꯟꯒꯅꯤ ꯑꯗꯨꯕꯨ ꯐꯍꯜꯂꯕ ꯃꯇꯨꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯃꯤ ꯑꯃꯃꯨꯛ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯥꯕ ꯍꯧꯔꯛꯏ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯊꯋꯥꯏ ꯑꯁꯤꯅ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯕꯅꯤ ꯃꯣꯡꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯃꯆꯦꯠꯁꯤꯡꯗ ꯈꯣꯠꯇꯨꯅ ꯅꯪꯅ ꯀꯧꯊꯣꯛꯈꯤꯕꯅꯤ ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯅꯩꯕ ꯍꯧꯔꯛꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯎꯊꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯪꯒꯟꯗ ꯄꯣꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯡꯗ ꯏꯁꯩ ꯁꯛꯇꯨꯅ ꯑꯗꯨꯝ ꯀꯨꯆꯠ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯁꯤ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛꯇꯣ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯅꯤ ꯃꯥꯡꯈꯤꯕꯅꯤ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜꯗꯅ ꯃꯥꯅ ꯁꯣꯜꯂꯨꯕ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯅꯥꯛꯇ ꯃꯍꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤꯕꯅꯤ ꯁꯤꯡꯅꯔꯤꯕꯅꯤ ꯅꯪꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯕꯅ ꯇꯧꯅꯤ ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯥꯡꯒꯜꯗ ꯄꯣꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯟ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯁꯪꯒꯣꯏꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯠꯇ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯍꯦꯛ ꯎꯔꯨꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯇꯧꯔꯛꯈꯤꯕꯅꯤ ꯆꯞ ꯆꯞ ꯇꯤꯡꯗꯨꯅ ꯃꯍꯥꯛꯁꯦ ꯂꯦꯛꯊꯔꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯃꯥꯗ ꯉꯥꯡꯊꯈꯤꯕꯅꯤ ꯃꯃꯥꯗꯨꯅ ꯇꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯅꯥꯡꯒꯟꯗ ꯄꯨꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯂꯧꯊꯗꯨꯅ ꯃꯥꯅ ꯄꯝꯗꯨꯅ ꯄꯨꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠ ꯑꯗꯨ ꯂꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯃꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯂꯦꯡꯍꯟ ꯍꯩꯃꯥ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯦꯡꯍꯟ ꯍꯧꯗꯣꯛꯄꯅꯤ ꯑꯉꯥꯡ ꯑꯗꯨ ꯏꯇꯤꯡ ꯇꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯈ꯭ꯔꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯔꯅꯕ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯔꯤ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯔꯤ ꯍꯨꯏꯁꯨ ꯀꯟꯅ ꯈꯣꯡꯏ ꯃꯁꯤꯗꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯑꯃꯅ ꯆꯥꯎꯊꯣꯏꯕꯨ ꯀꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏꯗ ꯄꯥꯎ ꯄꯤꯔꯨꯔꯦ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯑꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯇꯤꯡꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯈꯤꯔꯝꯃꯤ ꯃꯥꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯪꯒꯣꯜꯗ ꯑꯉꯥꯡ ꯑꯗꯨꯕु ꯃꯌꯥꯝ ꯊꯨꯡꯅ ꯂꯩꯀꯟꯅꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯆꯥ ꯑꯗꯨꯕꯨ ꯐꯅꯕ ꯍꯣꯠꯅꯩ ꯃꯪꯒꯣꯜꯗ ꯃꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯆꯥꯎꯊꯣꯏꯗ ꯁꯛꯇꯝ ꯑꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ ꯆꯥꯎꯊꯣꯏ ꯈꯪꯅꯔꯦ ꯊꯋꯥꯏ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯤꯡꯅꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯆꯥꯎꯊꯣꯏꯅ ꯈꯪꯂꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯍꯜꯂꯦ ꯑꯗꯨꯒ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯐꯔꯅꯤ ꯅꯪ ꯄꯣꯊꯥꯔꯝꯃꯨꯁꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔ ꯃꯥꯜꯂꯦ ꯑꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯐꯔꯛꯂꯕ ꯇꯨꯡꯗ ꯂꯩꯍꯜꯂꯝꯂꯒ ꯆꯥꯎꯊꯣꯏ ꯑꯁꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯑꯁꯤ ꯁꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯆꯥꯎꯊꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯨꯡꯁꯤꯟꯅꯔꯒ ꯆꯥꯎꯊꯣꯏ ꯑꯁꯤꯕꯨ ꯍꯥꯠꯂꯁꯤ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯁꯤꯡꯂꯒ ꯂꯩꯕ ꯃꯇꯧꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯆꯥꯎꯊꯣꯏꯅ ꯊꯋꯥꯏ ꯑꯅꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯕꯥꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯈꯤ ꯑꯩꯅ ꯄꯨꯊꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯕꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯥꯛꯇꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯁꯣꯏꯔꯦ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯈꯤꯗꯕ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯇꯧꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯅꯤꯡꯇꯝꯅ ꯄꯥꯏꯈꯤꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯁꯤꯕꯨ ꯅꯪꯅ ꯀꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯅꯪꯅ ꯂꯥꯛꯅꯕ ꯁꯤꯜꯂꯛꯄꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯥꯜꯗꯤ ꯅꯪꯅꯅꯤ ꯅꯍꯥꯛꯅ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯣꯏꯔꯥꯡꯍꯟꯕꯅꯤ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯅꯆꯤꯟ ꯊꯤꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯪꯕꯨ
ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯕꯨ ꯍꯥꯠꯅꯅꯕ ꯅꯝꯅꯕ ꯍꯣꯠꯅꯩ ꯆꯥꯎꯊꯣꯏꯁꯨ ꯃꯍꯩ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯍꯦꯛꯇ ꯑꯃꯨꯛꯇꯕ ꯅꯝꯊꯔꯛꯄꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯒꯤ ꯃꯇꯧꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯩꯕ ꯆꯥꯎꯊꯣꯏ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯇꯤ ꯉꯥꯛꯊꯣꯛꯂꯗꯨꯅ ꯆꯥꯎꯊꯣꯏꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯇꯥꯜꯂꯛꯈꯤ ꯇꯥꯜꯂꯛꯂꯕꯁꯨ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯉꯥꯛꯊꯣꯛꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏ ꯌꯨꯝ ꯌꯧꯔꯛꯈ꯭ꯔꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯁꯥꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯗ ꯏꯆꯥꯁꯤꯒ ꯑꯩꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯁ ꯅꯪꯒꯤ ꯃꯇꯧꯁꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯔ ꯉꯥꯡꯉꯤ ꯉꯁꯤꯗꯤ ꯑꯉꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨꯅꯤ ꯊꯦꯡꯅ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯂꯥꯡꯂꯣꯝꯗ ꯐꯥꯎꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯄꯅꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗꯕꯅꯤ ngasi makol sing tu ta bada magi nu pido makeup thur laga nipa kari makol na sibo kari makol na sibo haduna hai sauthona lai shon shonduna phalang lom na thai tha matam da amaksu tumin lai khirami asumna nongalam dai gi matam adu phawbada shawbada helaba thawai ani sina chawthoibu hatlagi habagi matagum tawrakhiba thabak aktani hojikti nongalakle ngasidi pakhang machadugi leisabi machadugi sorat lumini ahal mansing akhang musing hairari sorat mutung degidi kaisum taroreda hadana wa haine chawthoi da sum khoina khangning ma kaya adu hangi bapa bung leitabani na chawthoi na su sorat ki mutung degidi tamdab mathi phoma kari mata taroroi haduna man hai adubu hairori bududi mana chamin chain wa ne mana kauthulubani kauthulubu mana amukhana loshilamba tabani adubu loshingani haiba phaw makse kirabani ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯆꯔꯛꯄꯅꯤ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯩꯅꯤ ꯆꯥꯎꯊꯣꯏꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯔꯥꯠ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯈꯣꯡ ꯑꯁꯤ ꯆꯠꯄ ꯅꯨꯡꯉꯥꯏꯔꯛꯇꯦ ꯆꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯛꯇꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯗꯨ ꯀꯧꯔꯨꯅꯕ ꯃꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨ ꯉꯥꯁꯪꯗꯒꯤ ꯀꯧꯔꯨꯅꯕ ꯃꯈꯣꯏ ꯃꯤ ꯑꯃꯅ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯊꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯅꯔꯦ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯁꯦ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯊꯥꯡꯕ ꯌꯥꯈꯤꯗꯦ ꯃꯈꯣꯡ ꯑꯗꯨ ꯆꯤꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤ ꯃꯅꯤꯊꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯗ ꯐꯨꯔꯤꯒꯨꯝꯗꯨꯅ ꯃꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯡ ꯅꯥꯝꯃ ꯆꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯤꯕꯗꯣ ꯃꯄꯥ ꯃꯅꯤꯊꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯂꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯔꯤ ꯊꯕꯛꯁꯤꯡꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯑꯣ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ ꯀꯌꯥ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯌꯦꯡꯅꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯏꯃꯧꯏꯕꯦꯝꯃ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯋꯥꯏ ꯀꯧꯔꯨꯔꯤꯕꯗꯤ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯄꯤꯜꯂꯤꯉꯩ ꯃꯇꯝꯗ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯅꯆꯥꯒꯤ ꯀꯣꯛꯇ ꯑꯗꯨꯃꯛ ꯁꯨꯔꯒ ꯂꯩꯈꯤꯕꯅꯤ ꯑꯩ ꯇꯁꯦꯡꯅꯃꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯈꯤꯕꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯄꯤꯜꯂꯤꯉꯩ ꯃꯇꯝꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯁꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯗꯒꯤ ꯅꯆꯥꯅ ꯆꯥꯡ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯨ ꯌꯦꯡꯕꯁꯨ ꯍꯩꯇꯕꯅ ꯉꯁꯤꯗ ꯅꯆꯥꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯀꯧꯔꯨꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯏꯐꯥꯏ ꯄꯥꯔꯒ ꯂꯩꯔꯦ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯉꯥꯛꯊꯣꯛꯄꯤꯌꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯃꯥꯅ ꯀꯞꯆꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯏꯄꯥ ꯂꯥꯛꯑꯕꯅꯤꯅ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏꯁꯦ ꯏꯄꯥꯅ ꯐꯅꯕ ꯌꯦꯡꯂꯒꯦ ꯑꯁꯤꯅꯤ ꯅꯍꯥꯅ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯑꯍꯜꯁꯤꯡ ꯇꯥꯟꯅꯒꯗꯕꯅꯤ ꯑꯍꯜꯒꯤ ꯑꯃꯥꯡꯕꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯅꯦ ꯅꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯏꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯕꯨ ꯐꯅꯕ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯇꯝꯅꯔꯤꯕ ꯀꯌꯥꯗꯣ ꯏꯄꯥꯅ ꯐꯍꯜꯂꯒꯅꯤ ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯆꯥꯅꯨꯄꯥꯕꯨ ꯐꯅꯅꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯄꯥ ꯃꯅꯤꯊꯣꯏꯅ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯅꯤꯊꯣꯏ ꯃꯥꯒꯤ ꯎꯄꯨꯗ ꯃꯥꯅ ꯇꯣꯉꯥꯟꯅ ꯄꯛꯁꯤ ꯃꯆꯥ ꯑꯃ ꯊꯝꯅꯔꯤ ꯃꯁꯤꯒꯤ ꯄꯛꯁꯤ ꯃꯆꯥ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯇꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯊꯝꯂꯤꯕ ꯁꯔꯨ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯁꯨ ꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯒꯗꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯅꯤꯊꯣꯏ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤ ꯃꯤ ꯄꯣꯡ ꯀꯅꯥ ꯆꯠꯅꯗ꯭ꯔꯕ ꯀꯅꯥ ꯂꯩꯇꯕ ꯃꯇꯝꯅꯤ ꯏꯆꯤꯛ ꯆꯤꯛꯂꯕꯅꯤ ꯎꯆꯦꯛ ꯋꯥꯌꯥ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯤ ꯌꯧꯔꯕꯗ ꯁꯔꯨ ꯑꯅꯤ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯝꯃꯤ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒꯗꯤ ꯃꯅꯥꯛꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯇꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯅ ꯁꯣꯟꯗꯨꯅ ꯀꯧꯕ ꯃꯇꯝꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯛꯂꯔꯦ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯕꯨ ꯎꯕꯗꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯅꯤꯊꯣꯏꯅ ꯑꯅꯤꯗꯨꯒꯤ ꯑꯁꯥꯎꯕꯗꯨ ꯎꯔꯒ ꯃꯅꯤꯊꯣꯏꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯅꯕꯥꯅꯤꯕꯨ ꯀꯧꯔꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯪꯗꯕ ꯍꯩꯗꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯇꯧꯔꯨꯔꯦ ꯅꯕꯥꯅꯤꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯅꯕꯥꯅꯤꯗ ꯍꯥꯏꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯃꯅꯥꯛꯁꯤꯗ ꯐꯝꯃꯨꯁꯤ ꯅꯕꯥꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯛꯂꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯗꯨꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯅꯕ ꯁꯔꯨ ꯃꯆꯦꯠ ꯑꯅꯤꯗꯨꯗ ꯊꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯇꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯅ ꯃꯥꯅ ꯁꯣꯟꯖꯔꯤꯕ ꯃꯥꯅ ꯆꯥꯡ ꯌꯦꯡꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯔꯦ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯄꯅꯤꯅ ꯃꯥꯗꯤ ꯌꯦꯡꯉꯨꯔꯦ ꯈꯜꯂꯨꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯕꯗꯒꯤ ꯄꯨꯊꯣꯛꯄꯅꯤ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯃꯅꯤꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯅꯤꯊꯣꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯄꯥꯡꯊꯣꯛꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯕꯥꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯈꯪꯂꯦ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯂꯩꯃ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯒꯤꯅ ꯂꯨꯈꯣꯏ ꯀꯧꯏ ꯅꯈꯣꯏ ꯑꯅꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯋꯥꯁꯛꯅꯈꯤ ꯅꯕꯥꯅꯤꯒꯤ ꯋꯥꯁꯛꯅꯕꯗ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯝꯂꯝꯗꯗꯅ ꯊꯨꯡꯅꯈꯤꯗꯕ ꯇꯥꯔꯕꯗꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯇꯥꯔꯕꯁꯨ ꯌꯨꯝꯄꯥꯟ ꯄꯨꯟꯁꯤ ꯈꯪꯗꯅ ꯌꯥꯝꯅ ꯉꯟꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯅꯪꯅ ꯍꯥꯟꯅ ꯋꯥꯁꯛꯈꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨꯃꯛ ꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯅꯪꯅꯁꯨ ꯋꯥꯁꯛꯈꯤ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯎꯔꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯕꯥꯟ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯇꯦꯜꯂ ꯇꯝꯕꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯈꯣꯏꯅ ꯊꯥꯖꯗꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯑꯩꯅ ꯎꯍꯜꯂꯒ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯍꯜꯂꯝꯃꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯅꯈꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯁꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯌꯧꯗꯅ ꯌꯥꯝꯅ ꯉꯟꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯃꯥꯏꯕꯁꯤꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ
ꯍꯤꯡꯗꯅ ꯇꯣꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯂꯤꯈꯤ ꯋꯥꯔꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗ ꯆꯣꯛꯈꯤꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯅꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤꯒꯤ ꯊꯋꯥꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯣ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯂꯩꯔꯒꯅꯨ ꯑꯩꯅ ꯅꯕꯥꯅꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯅꯤ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯁꯔꯨ ꯃꯆꯦꯠꯁꯤꯡꯁꯤꯁꯨ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯃꯣꯡꯈꯣꯝꯗ ꯑꯩꯅ ꯊꯝꯂꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯇꯥꯍꯜꯂꯒꯅꯨ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯅ ꯐꯖꯅ ꯍꯥꯏꯕꯗ ꯊꯋꯥꯏ ꯑꯅꯤꯁꯦ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯕꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯃꯅꯤꯊꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯈꯤ ꯊꯋꯥꯏ ꯑꯅꯤꯁꯤꯁꯨ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯃꯈꯣꯏ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯅꯤꯊꯣꯏꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯈꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯣꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯤꯊꯣꯏꯅ ꯁꯣꯜꯂꯔꯤ ꯃꯇꯝꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯃꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯝꯂꯒꯅꯤ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯆꯦꯜꯂꯤ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯗꯅ ꯃꯈꯣꯏꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯔꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯊꯠꯄ ꯁꯣꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯟꯅ ꯎꯠꯍꯟꯈꯤꯕꯁꯨ ꯁꯣꯏꯔꯣꯏ ꯀꯔꯝ ꯊꯣꯛꯂꯒꯕ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯝꯅ ꯄꯥꯜꯂꯛꯀꯗꯕ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯑꯃꯥꯏꯕ ꯃꯅꯤꯊꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯈꯤ ꯑꯁꯨꯝꯅ ꯑꯣꯏꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ